Matamgi Manipuri Wari channel asibu tabiriba khwai pumnamakpu taramna oppaga loinana ikoknona khurumjari ngasi muk taminarasi Nongdambagi Nongdamkhol 8 suba tangka San sum lairambadagi bite ama thauduna yumdagi tholai asum thorokpana corner ama lekthorokpada khanghodana speed khara yangna thorokpa gari amaga thomjinnai San khara lapna sitlaga taki manak nakpada lairamba mayamdu accident thokpamduda jansinnarei mi karana so hainari yadoi mandre yamthina sokpu mali bite thorokpa nupa se haiduna ambulance kauduna kudaktuda hospital da pukhatkre nungsi hiplambadagi phuk hawotlaga dada haina kana laurai masadusu humangna punglup luppe gyan tajade mana lairidu kadaiduna haina akoibudu ko yengi mana laubudu taraduna mamanabi singdusu jensilai kajalna nungsi masa pairaga hangrei nungsi kadorogena ha adu kana lauridu kadoroge ba nungsi gyan lai hojikido aigi mangni ko ambina mangda kari uramino akoisu school halakta ngairiye malena nang tumhobududa hodoklamdabane chalobu kumlubane nangi saruksu yawna porakle nang kaidorake ba nusina mangdane dadado accident thoena tarome kahigino mana aingonda paw mata pharoktise nusi wakal yamna nungaitre magi nungaitaba wakaldu themjinna bahotnabada mamanabi singduna phagi tawbu haurai kajalna is nungthilda mangbu mangwani lobu yaba nate ko aduga mang khudimak pusu chumni leponte nangna sum taibangdane khanjillaga leibaduda uhalakpo oramni ambina yarese adugi bu thawoina wawoina tawrodana se cha se thakna bato achapo su sida leire as aidi pakhatlurene nangna lawrakpaduda malena noigi wari gado amta lekhone ai wari ama libige nahandagi kawbu kawe kajalna kari wari no haise malena lingthoyena namboldagi ama yawbudo akoi school da adu khangma natro noisho ambina khangi akoi nupi khegi group da yam toina napsitbegi emoji tharakunu pido natro malena ho adudo aiga ludo sanaiba noma aina yumda leiringai dane as aidi nokpudane pukka janabane khangra kajalna kaigi noiba nangdia malena ho du bro mado amta haiteba khambra magi marudo akoina sum makhong chatlo star phamo mi hatle kaina haibado adamana ne star haisna kadai dino makhong haisna karambano kamaina hatuino mi ena hanglaiba aidine sawning madi lairadana nokpuda sige tawbane adugi engondane oza kaurine ludo sanabada takpibagi malegi wahaiduda mayamda noi nungsisu khara difference oijare masadu bayamga punbadagi numidangdu chakhara charaga nungsi ka da karai ka yoroppaga lotuna thamliba phone do loktoktuna on tawi aduga mana ngarang thakiba message do deliver tawbra haina yengbada tawduna lerami adubu reply gi piraklamde nungsi message ama muk iduna thajali dada nang kari mata harakla roidro nang kaidorage message reply lakpra haina yengi adubu lakte nungsi masado leitadre wakhalda mawol khalakle san chak toklaba matung magi kada changai famungda pamladuna manaktagi phone do loraga yengi ure nungsi gi message lerambadu san tumina sum wakhal ngahak khalli aduga reply hali chak charubane tokta ngari nangdi charabo san gi reply lapagi private tuda pukta tumina yepliba phone do lokthokuna yengi nungsi san gi message orambaduda haraujei aduga amu san gi message tu gi reply hali kai henjang charageda kaigino nahandagi phone off thamdido iromba jai aigi phone yarudabaine ado wahi amata de hairapa yaidana atopadagi oraso san magi noaitaba sauningba mayamdu amata uthokte masa matomta phajinjaraga amuk khummi yadabaine aina di somda kaidorobano khalluri ai kayang wai khambra
Lairik paarꯣꯏꯗ꯭ꯔꯣ? Kayno, da nang message thanaba tallabro? Adugi nateda, ay tumlage, ngaside ay yam tumningi, adugine. Hoi, adudi tumjaro. Ado, hayang ngairamo tuition mafamda. Hoi, moong yenge. Ay tumeko. Good night. San, wado samjili, makha koithadre, haidaba yadaba, khumdaba yadaba kharadu khak khummi. Ngahaki matungda San gi mapa imo, machanupagi kada changlai, aduga macagi manakta phamtharaga hanglai. Kaidauragini chabo, ngasi ngarangse ituk tukthana lay. Kaisu tawdeda baba, ngasidi thapak ngana halakpro? Ngasidi nganna adumuk halakle. Isaga wari sadabasu kuirena changlakpani. Sakti charaklabro babadi? Chare. Yengu hai, baba wahaiki. Nangna tumin ungduna laibado, namasu nungaiti, babasu nungaiba nate. Isana adumna tawbado. Aikhoigidi isa teret tara subasu nate, nahak khaktani. Aduna isa mi oidaba yade. Namaga aigagadi nangna tana kanasu laiba nate ko. San, mapagi waisingdu adumak muna tay, imosu makha tarai. Aduna nang mangba yade, mi ama oidaba yade. Karisu laitaba, nungaitaba amagidamak wakal pikthadoba nate. Ngamnaba thengnaba tabani. Fare, lairing ngak pathoklo, adugane tumnaba toroko. Hoi baba. Asumna imochu macagi kadegi thokiduna kumkre. Somdasu nungsiga Sanga pau phaunabadu mamanabisingduna khangladuna nungsigi manak changsilai aduga hangi. Kajalna kari hainarage pau phaunarabro? Nungsina phone yadabaini haire. Kajalna aduneba nangna pangkhanda khanjilaga nasana handoi tawrido. Ambina nupise handakta khangiko, masi nupadu nungdi nungsiraba male fajana. Malena haima nungsibegi natro akhoidaga haidakai pau phaunaraga lairamnido tumina. Nungsina noina loina hek khangbireko aigi wase. Kajalna aigi wadi fajana nungsinau panthum yoba ngamnaba. Makhoina wari saringaiduda henbisu makhoigi kaduda changlai. Ambina Chehenbe changlo lao sida phamo. Henbisu changsimdana phami aduga hanglai. Chak chanaraba natro noibo? Kajalna hoi chare, chedi charabo? Chare. Nungsi masa ngamda habaduda hangena changlakpani. Nungsina kaisu tawdreda hojipudi phare. Kajalna che magi se koina naba yadauba laina nateda. Henbina farene dudi ado mathang sandeda akoi yumda chatlusidana. Ai warden da hainage. Nungsi yam tanna khumlai. Hoi mong yengse. Henbina fare adudi lare amu pathoklo aisu thokrage. Asumna hairamlaga henbidu kadudegi thokre. Ma hek thokibaga nungsina hairei. Masi masune haineroi he. Ambina yade komidi mayumdaga pukidawre ko. Nungsina taningdiko noina marolama aina chapidawsingai. Kajalna chacharunuko aigi wadi bema tomboy se pura pharakniko. Hipinarinya haidana hipinaraga amu kiska tawkijani nang. Ambina nangna yam khangliduna hipinarubaga yawkrabo haiba. Kajalna wajadra nang sune haise gyan taw. Nungsina kibu kijareda aidi. Malena mi ambi hoidi tomboy koi kibadagi irang yamna karabane hanaga manadrabani ko. Ambina aina kari ahenba tawduna pharoidori noi. Yingsinba yam kalli. Nungsina yarese ngahak lairik yenglase. Ngasigi school da pirakpa notsingdo piro amta aisingeba. Ahingdumasu haukraba matung ayuki tuition chatpada sana makoibu ngaibra haina nungsida yengi adubu ngairamdre. Nungsina ngarang haikraga lairamdabaduda mathoida nungaijaramde. Mapukningda warojaki
Asumna tuition loiraga halakli school chapagi matam watlibana ngahak potharami talaktuda warden makada loina kumlau haiduna kautharai aduga pareng sana lefali aduga kasingdu changduna check toba howi madu ubada nungsidi mihul chengum changanare nungsina as kamaina tawduino aidi mon makada thaname haiba phone do kajalna farene ngasidi numit sure da nai koi nungsina as ai isa se yamna pakhat haiba ambina amda tumina layuko ai tawge ambina pombi bu inki tawduna manakta kausali aduga kari kari no haiki pombi hoigidi check tawbudo yaude makoina senior oirabanina warden do makutta kari kari no khara pairaga kumtharai aduga mayam pareng lepliba adugi mamangda laklaga hanglai si kanagi mobile no kajal nakhoigi room da leirambani se kanagi no khumo ambina marak thatna khumlai iche aina ngasai je pombi degi lobane warden du pombi de onsilaga mu hanglai pombi kaigino angang da mobile pisili dia pombi na je mogi question khara net degi thige habadu da pibane warden du kajal hogi group tu da mu onsin du na hanglai makoi da haidrasu engon da hayu ya drombi ambina che matung dagi hairak wardena aduga kaino ba se sige ake ara ke polam mayam se noi bu lai tam so na tharak pa natro natraga jeni kurai da parlor tam lak libra heba maheru oringai punsi da bu kana na sugu matong lage lairik phajana tam laga matik chawa mi oge kaina khandro noi amata mayam chapakanda dum chatli langma matamda adumuk punna langi sida mu pendri bani ne noi matung manaw sigum base amuk thengnaradi aidi yaroi da bani chalo kanaro school chana boloshilro se pombi nangi phone se mayam du magi ka da changna kre kajal na room yobuga makhutu matabak ta thamlaga harai os hausik tu sor holida nungsina as aiding hak to wanthage to robane ambina aduna di yaroi sibana hani noi adugumba tanja do dine pakhatong nate hingpham thigadoba khanglabra malena ambina nei re kaino tomboi koibi ki khudong chaba lemna manghande phachana sijinai kajalna lairoi de banu pini mase turel da siro na thadarabasu nga pharaga kare edo tawdoi mase hengwai nungsina asnga kone phone do na kamaina mu logdoi no ba ambina ai adum loroke nang kasu khaluno ado phone do nang gina habadi yaroi ko kajal gina haiba taba che pombi hoida nungsina kai gino haisa ambina pangi he nang gina hairadi che henbina su hena nangonda jingna khiroi dro sono kajalna o ai mu yawdori ba ke sida on thokpani ambina kasu to ro he bema kajana phone pai hek haidorokpa khangalakpadane nanga aigasu atum kainare khangwa haine ne tap tawdoine malena sidabu singde hai yari brona yai nupi nang yai ko numitumadi asumna tawdana namdana nanthok hore asumna matam kara amuk hokre nungsiba magi marisu chang tabaleite amana amabu nungsiba asum hengkalai nungsiba hengkali matik marai tongnabasu hengkalai nongma nungsiga sanga message thanaduna wari asum sanarami numito makoi ani marai khara tongnai nungsina dada haye numidang se sangai festival yengba chatkini haye koidi sana satpe yaroi ko kaigino chatke habni da yaroi haise phagiro as mi loina chatoini ai ithanda kamaina lehaudoino aina yaroi hadi yaroi adum layo kasu toro nang yamna phatte asuk phajana harisi phau yabide nang nupa kanaga program thanakhige natraga noigi tomboy paktabi mayamduga langudoraba warden su yawduini khangabra akhoi jang chatok sunate warden yawgira baba yawgira aina amuk yaro hadi walore
Nungsi sauningwana message kado makha tadre san amuka message amamuk thajilai. Aida yaro harisidagi hendoktana chatlamlaba nang aibu phate haigano. Nungsi message to paraga reply de handre mabukningda khalli. Yam phatti pura bet nupa olena mina suk phajana harisiba uya bidine halloi tharoi message kamta nuside. College tani Dina Akoisu loidobu kuidre koiba mutangdi satsida koiso. Lena adu yaini khanaba. Thoibina as koiba chatpaga lairida nangbu nogi kathimuduna yabirakadro. Dina kadau yaroiduno haise. Balana yam yaraklani Facebook da koina comment biyo fao kanano hangbodo adusu nupi masen thanabado. Thoibina Khambal jauni ba matulang ke pisina somda tawrise madi khangja ponte. Dina haima adugi natro aina ma khangandana tawri memse. Sana noidi tumin yam neram dijanina. Balana tawbani masinu pise ibe manang yam khangandabra haibune ama kok puraga laadi nang kaplaga lehonida. Dina Mana dumnaga tawraga aidi lemnaga thabirani he namdana leshandoni phagiro asukuina nungsinaraglise maga khangnari ngaida kaya amasu nanthokrabane. Thoibina tawda tawni emase ngamdawbu nupini. Dina is tawdradi kaino maga koine nungsine haiba haujiti khun pumba loine khange aduna ne kanasu koige habiraktre ai sitloiduni ne mana lobidrade. Balana Yare wari do lepo nupa ani se akoigi wari dane channel mange. Sana kaisu kaidida sinubu hena nungai. Lena as noi ahunga pulladi depression lainaga leido mande semga. Dina singaktane khoidi jinse ngangjerge da leirabani. Lena di nangdi bot lepra kainom tawda yam chanani social worker oiba. Balana janani uncontest level fawne kado gunu pinate. Dina somna chakpiria as kaino makabai manam namdro. Thoibina to oda yare khara hanyarade ado akoirom da oina nongmo pulase chak yauraga noina punbegi haibado. Sana yaye punse kuidabida sinnaba tawrse dudi. Mayamdo loina yanare thoibi hoiromda punba haina. School halakpagi mayamdo makhelangba hore adubu nungsidi adum tumina pamduna lei. Nungsina adumna loisindaba makai tumina pamduna leibaduda kajilna hanglei. Kadawre nang chatloi hairo. Nungsina chatlaro. Ambina kaigi chatloiduba. Nungsina dadana chatpa yaroi hai. Malena wow naidriba dude haibagi inakre midi. Nungsina yam horokanu ko ai thawa yamna nungaidribane. Kajalna hoida nupa koini na koiradi kharaso haina tana yadawni hotnaw. Malena ai khoi muk nungaiba leitre adugi hairuradi. Kajalna aide hostel la lerike pangchata chakani yumda lekibadaidine amata chatpa phangluduni. Malena Ambia nangdi noi saina thingdro. Ambina kadau thingdoiba magi kari matik leidana masu yawdo oramni chatpa. Nuksina yare ko noi aigi mangna chatpegi wari kane sara anu noi adum tumina chakro. Khara mamli tarokpa adwaida makoi mayamdo chatnaba thokre. Nungsidi chatlaroige haina warden da haiduna lehori. Mayam chakraga ma mathanta lehobudu nungaijade adubu nungsiba magi yawana hena lumna lobana hendokna chatpa ngamdre. Ngayak tumina phamlambadagi nungsi santa kon tawsili. Sansu call do paikhalai. Sana hello sono chuba ai chatre nang pelaba natro. Sorry ba haibe ilido fatro hayang aina luna tawbidoini. Ai thanta leirabanina nang pelamlani ne. Kanana nang na thanta lei harino
Nanakta ai leidudi nang nakanda phamlido udro. Nusideso phagiga torokon. Oineriba nangi khonjelga tawa phangbasidi thamoiga se nanthagi ta ui he. Kuine wari saba yar thamla doini. Hoine ado chakadi charabo nangbo. Sadrida ko nang hak leraga chadoini ado ai thamlage. Hoi tumjaro fazana leyu ko. Ngahak wari saraba matungda anidusu phone thamnari. Somdana henbidi yamna hainadre nusi yauroktabaduda masado ituk tuktharaga lei satli yauri haibadu mangai nungaifam amata khangdre magi mawongduda pombi na hairei kaino aduk tharek nareknaraga uriduna henbina kaigino nusi yauroktrisibo o adugi ore nangna ngasaidagi mangliside ma yaroktabagi maramdudi aisu khangde ambi hoida hangsiro nang kauraga hango aidi talle hoi fare hanglage ambi hoi punna laptakna leplibaduda pombi hoina kawi pombina ambi tabro ambi somdamta law ambi hoi party du pombina kauri du taraduna yenglei aduga makoi masel sonai kajalna ses noi shaine kaure he asa polebi ge hani male ambina Kedawege dubo sathoklaga lore kaino kajalna sanglusilo kari haraki yengse malena aidi nusi yauktabagi maram hangltoi malida ambina moina hangleena hekta sengna haidokodro kainune lao chonguse makoi ahumdu pombi hoigi manak tamna changlei ambina kai haige che pombina nusi laktrisi kadawre habdo mabo mado masakra nungaitabaduda chatlaroge haraga lehobane o noidi kari charage kaisu chadri dache lao adudi mamangi stall sidegi kari no kha charose ambina fareda ngasaidegi chaning leramli bane sales yarokte khoidi henbina lao dudi charose Kajal chatna sum hairei handagi sangai festival sidi yengba lakpa mi masingdagi stall masinga police kana heline tawrisidia malena haigumodana hanana yam heliko nungaiba handaki sidi bitka leiteda ambina kajal da tumina hairei nangi nupa phajaba udrabanina chakadaba loramdanine festival yengba lakpagi mamalga hanjilaroido kajalna Taningi ko nang amasu nomo khatpa chum hele asumna makoidu anakwa stall amada sangsinduna asapot charami ambiga kajelga makoi anigi birthday tabagum thokre lepte order tawba ama loikibaga ama menu susin thunga hek yengi aduga haudo bakhalaga order tawi mabukto pokhai ki charaga thoklakle kajelna as chatpa bungam dreda idi malena Kaidigi ngamdoino aduk yam charaga bo noiko thabak tawbo nupa thijo hairisini natradi ba chawa phangdabagi ba khangbada sini hairisini ambina yam nganganu yare haipa sarini kaina yam paktre kajalna hostel da chawa phangdabagi hauju phanglingai sida pena ba chahobuni khoidi malena hoine chabiyu kaisu haidiye lo kara sum chatlaga yenglurase hallaje hainarakladni ngak leradi mayamdu yam ka hena phajaba nungaiba oide haiduna ngayak sum yenglamlaga hanarakle nungsisu makoi ngaiba oina lairik sum yengduna phamli makoi mayamdusu hanaraktuna roomda changlai kajal machinda prok soraga changlai roomda as chatlamdabana bu hena phai wabana hele sidi malena yam phani nang chatpagi natro nabukto pokhai gai charida nuksina kaidorogi noaitro haisa kajalna nang chatlodobana yam phai ko yengba lakpa mi masingdagi khaki sepane hena masing yame ambina adubo chapoti pokhai gai chare he nuksina warden pijari ro kajalna soidre he manabu pijabirani yamna
Aribi Sendoi Jabi Haisin. Ambina Noi second hero na lebi banida. Nungsina As ori second hero kaina paktabana lore. Kajalna Nang lakrido kaygino kaina hanglakpane. Nungsina Noidi kari haina kumiba. Ambina Kay kumdorige nasa nungay tabigi laktabani hairedana. Nungsina Pakumpiba yam na haire ay ita mayamse. Kajalna Haitaya bro moina akoida naikhaibado akoina mu naibibani. Ambina Farese tumna botorose ware khubongo loina matibong thoe aidi. Asumna numituma so hokre matam mana leptana chatli mati taibang thawai aikhoigisu sinta masing hantaribani do. Sinta hantarigeisu punsi chengjal loigadabagi pungja naksilaklabani. Hingliba phawbadi toramsi utlamsi thodang kayado aikhoi. Ayuki matamni henbi mayumda chatnaba haiduna lusilami. Fi karasu magi bag to the hapchili. Thabak to tongna pombida hairei. Henbina Nang susatlusidana akoi yumda. Pombina Nang bulek to ni haidaina. Nong ni di dareke khalle. Sarna mapanda chakringai sida. Leiro aidi yaroike natugi tuga senaraga leram lage. Haigumadana nangna khara yengsilamo ai laktri phawde. Soidanaba dum phanaba yengsinjaramge. Henbi room dagi tholaktuna nungsi hoigi room mapada leptuna nungsi leibra haina yengi. Kanasu leramdre tuition chatkibana halamle. Makhada kumtharaklaga wardenda hairamlaga parking tamna lai henbi. Ngihak ngaraba matungda garisu thawba horakle. Asum leptana thorokpana henbi hoigi lekai yauraduna henbi kumhore. Lairak machindagi khongna tapli sum changlai. Khara changakpa horokpada angang amana kaurai. Nupa macha amana Che henbi nang hojila iro. Oh hojita lakpane. Noi Imphal do leiba nungai bro che. Nungai nang tu sachiro. Aya asengbagi chatninge amta pubiyune. Puge nongma chatsiko. Hoi adu che nang masak yamna fajarengo nupa su yam male hojiti. Ha masi angang sidi. Adu che horen di maning lampakta sanaba tholo nang asi yumda lektoi natro. Hoi tholake sanase. Numit kharani leidoine sida. Nungairida chega sanaba phanglani. Fare adudi ai changlage ko. Hoi che Mayum pau yogdri henbi thongal degi hana lauraga changlai. Ima oimo palem nasana tum popula e. Hota bro. Henbi gi mamalata su konjel do tabada maza nupi ne haiba adumak line na khangle masak udrabasu manung degi tholaklaga mangonda leptuna hairei. Natte nangbu yumsida di yorokodana thongal degi uraw thorauri dubo. Palem uningbagi tawbanida. Nang lakpase ai BP wakhake tawine kine. Ai bubut lo kino kaisu. Babana kadai da chakraba. Noi babado thaba ama lei haidana chatkibane. Adudi chicken lero haiko ai lai hayo. Hoi lao manung changlasi. Adugane irin jena pamlaga tawrasi. Somdana san ngasidi nungsibu makogi school gate manak tangarami makuta kari no khara supairi wakalda amu tumina khanjai. Laktida ngasidi kari no thengdu jara amu ngahakti oresa ina ngaraklisa. Sum wakal toroga leplingai duda nungsi hogi bendusu mana lepliba adudagi khara laptakna khamlari. Nungsi hoisu gari degi kumtharakpaga sana leptun leibadu ure. Sansu makogi manak jangsillaga hairei. Masidi khara thengmu male kedaraba. Kajalna bendo khara thengla eda adugine. O adudi thenglamlani ne. Ongai haktang wari sana rodada akhoi khara lapna leike oja sing lakpra yengkeba. Nungsina kedarage dada kemta so hairaktana ngasi thajadana sida ngairaga leramlisiba.
ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫